nong khara kanna churabadi lambi hekta thumlena oja khoi ui ko se mit makna uraba poni millimeter chama ga ni fu yona chu khiba nong ju na imphal gi mafam khara de ising chaw thok le ko even ngarang ko social media da mayum gi sumang imung da chang bo ui adubu ising ijaw si flash flood se oja ngasi khak ngarang khak na te mamang and frequently yam toina to khala ko pot ama khak ne ba ure masina maram oira kanda yum jen dhagi ba imungi mal chan atak amanga ta thok pasi ure adu pu nong ha bisi khoina khamba ngam bana te masi ju chu da basu yade oja adu pu flash flood thok pasi di khoi gi human gi khoi gi asoi ba yam ma lai ra ha bane bo ja masida ecological balance kari da kara da everything show ira ha bane ba masigi chumthok pasu oja khoina nongma li sang sitna nongma soi ge baduna ngasi lai ne ba chumthok pa su oja masi matam di changda dori bane ba adumapu department gi mai kai de ki masi chapchaba ngasi tawre haraga hayeng mathang jahi da ki ising heta chahullaroi ha basu hek yaroi da ba kai no li sang sina koi mioi bana koi na tawroi da ba environment da prakriti da koi na tawroi da ba mioi bai koi na akoi gi asoi ba mayam se lai gi bagi ngasi outcome ne ba se aja si kari tambini kamai and masi akoi gi hoi nong tang chu ba kai sing chau bu gi kano awapum ji gi he matung da lak tu je nong ning dang chu da ba ising tang bu gi kano lak tu ni ko aduga adum kano ising supply taw da yon ba lai ba gi kano ni ko lai tu je adana manipur si da kano so ga thak ya ba ising amuk lai tra ba ni pukhi amuk lai salak tra ba ni ko aduna batan gi kano ising atane thai se aduna policy program lai ta ba ha ta re aduna hauji si yamno film chade ko hoji ko ina sigi studios bo la ko matam sita matik film chade aduna nahan hai gi bodo kana lambi si even khana nan bodo bo da adum isa je the ga thaubugi gari thaubai film bo lai ni hai ba si kanu mayam singsina ko lambi amu sem ni ising amu thumjan gani sing tawdana sum laiba mayam singse masi akhoi gi thengnari ha ba si khange thengnana ba si akoina masi gi mari leina ai ngasai haijari bodo yana mamang so hai gi etiken oi ba masange akoi gi thabak tawbiri ba mayam sing asida adagi praja singi wakhanda akhoi gi kanoma conscious sama lai ba sange ha ni da aduna akhoi gi iram khunglam hai na hakchang phaba hai bu sida hakchang gi isada yauri ba kano gi singli nauri mayam akhoi gi masan gi iram hai ba tare ko masi yamna sengna lairing gai mi du masa phai hai dana adum hai tawdana kano si nala gumba natraga asau ba turien gumba jina akhoi gi kano asau bhen hai ba tare ko hakchang gi aduga ngasai gi masa gi nala mayam sina ben let sai ba tare ko ngasai gi chingli masa kano mayam singchine na masi khan ba uba ngam ba gi oi ba kano se masi ngasai education soi ba do adu ne ba department mayam sin aina tawri se e gi iram sengi bani ko e gi iram phajana thamna bani ko hai ba planning ama changa dong ne ba iram nala je adagi amuk laikai gi isa gi lai ba public gi mai gi de gi su masa da 사진 떠드는 것도 그런 떠오리 매암도 자기 만나 마기 라이카이도 레이버 람비 통 매암도 모두 이름 나라 매암도 희전에 탐범 쌍이에 봐 시매 암지기 페리어 오이럭버더기네 봐 아고 인가시 플러스 버기 그노 라이버세 하이버디 람비 마사마다 그노 사기 야링게 아이나 아이기 레이저가다 윰 하이버마 아두기 파우도 파우진 떠노 라이카이기 람비 하이버마 레이버 소마나 아데기 레이라 시기 아이나 사리버두기 나트가 임로나 마라케 사리버두다 나라마 탐바 sendarak bagi kanoma sigi conscious sensa yaraga di khara ka thoknaraga khunai yobedu khalaga lambi gi saru nala gi saru kaina khara khangdana khotana ga tawraga tawrupudo ai ji khara makup ni ko mani ja khoi su du mujai haidi akoina pi ngai da uramba lambi sauramba se hauji pitru pikhare lambi je kamain tawdana pixel ina haije kenian mathak public ki mayangi kenian mathak tu da gari ama uku magi thongan gi uku sajalin ni kaino ati uku kadobagi ai kenian masang gi mathak ta bogda adu hayeng sengdok ya roi ni ko aduna kitang phut ani oni thadok naraga tawra kenian gi phajana thambagi wakhalon amakhak si akoi kopchan bi ji tholok pa ngata ne ba laini me amje adana hauji mudu yarak tadra tangai phadana hauji si eviction gi posu chathari na ko asi da bogda sai gi hainari amana ko
atopda tawragadi thagatli masai ni Yes, yes. tawragadi kano tawdi haibagi kano si yengakanda aikoina kitang conscious oiba changi aduna iram nala sing se hakchangi iram I mari kari khra phulnu matamda akoi stop tawdana kotana mayamagi leiba sumaina ko akoi adum aduga sap mani ko lambi thongasi ada phulagadi adum huji kanoni adum kano lambi thunguni ko aduna kadai dagi na kadai bogi area sina karamba khongna kadai da puraga karamba mainstream da ko Imphan turen da taga da namun turen da taga da irin turen da taga komu turen taga da ba sigi kana dawan turen taga da ba hai ba mayam sing asigi kaino se drainage system se akhoi da ngasi kano udri hai bani da masi establish tawra matam da even angangi laila su tam do yohol me dong ne ba si samna da Imphan turen gi mamang da leiri ba jaga jaga si bogi khurai lamlong gi sigi jaga jaga do gi iram na magi kano system ma lairaga karamba kana mainstream da tai gaina haiba ko bantu gi maning da leibaga jaga jaga na karam tai gaina haiba gi sab saba mapping na je paja si da khangang ga dongni angang gi lai su tam da yo hang ga dongni ai moina sauraga government gi thawak tawraga bo da kana iram na gi posi am maru ga pot amani na thamge ba adu hariba mayam sing ase masigi mingda khara dum paisa tanaba natraga half hearted oiba toloptam phangal loiren khanba department and then sonda lekai lekai da leiriba ko yaringe aigi jaga ji kitanga injal lawradi phani da gaina khanba mayam sing aduna sohel lakpa mayam sing ase phajana yengjandri makai masi su policy haiba tare to hojikti policy ne scheme gi matamni lebak sakhol leiba kholiba mayam se masi aina tongning ma to yaba thabak nati leader am tongning to yaba thabak nati magi any thaba ma tawji haraga di thabak to gi planning department ju leina ko ya legi di policy ko le policy di sema matung da madugi kayat mayam sing adugi properly implementation tawna ba ko masi adum kan tawda bani aduna hojik shu hari mayam sing si wat pa gi thokko matani thawa sada ba ba ta ya ko di half heartedness mayam ma leiri ba ai pharaga loire hai gi concept ko sini aduna hari basida lambi thongi drainage gi system je phajana angtang mayam attentive woiminasi prajasu adagi government su policy program phajana seminasi aduga hojik laiba thoi basida akoina para asi tuna tambagi ama laigedong ne ba haidi ising makha masa masa da sauri kholiba mayam tungi ba laiga jaga du hek tungi haiba ga maju de kamai re mati pamena tungi ji maram kari no do thido gadong ne ba kadai da kari nala am phun budai no ba madu identify to gadong ne ba hauji ti to tungi ji kanam la aro re kangar ka to kamai tungi ne ju khangaro re kamai sem do ne ju khangaro asa je me khara mayam gi satna bi khara pusal laga la ani aduna suez adu ada ga na akoi sida chaung chaung ko la fel loi bam leidana akoi di treatment se according to diagnosis assist akoi tawidana amana hoishu chapiu habani department singina madu khudak ta hoi ising dumana sithopang ngamdraga su yam toine thuma kawa area kawa ira akoi di ising gi chaw chaw sum thongka thonjan mam leiri lambi da aduna sum thonjal akodana hoji kanchipur ka ne yoksel ya ba ai ising gi di text 11 ko mai 11 jeng pani na aduna ising du singi da ba langna dre ba ising gi chawkhana ba la last imung ya mo doi thom meo je mo lambi ji pakchau da ising thum yeng ga lambi tholi ne akoi di ising singi na ba yeng dia pani da si yeng kan da sai gi leiri ba wa batari ba mayam sing asi diagnosis suera kan da policy program da hapa kan da thabuk lokhan na ba ko ne prajam yam ju gyan tamin raga changi na thamge yai no ko Okay, thank you very much.